ꯍꯜꯂꯣ ꯃꯌꯥꯝ, ꯑꯩ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯆꯔꯦ꯫ ꯑꯗꯣ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯕ ꯃꯊꯦꯜꯗꯣ ꯑꯩ ꯉꯁꯤꯗꯤ ꯇꯧꯔꯦ꯫ ꯄꯣꯛ ꯊꯣꯡꯉꯦ 1 kg ꯑꯃꯅꯦ, ꯑꯗꯣ ꯑꯣꯡꯂꯤ ꯏꯆꯥꯒꯤ ꯇꯦꯡꯀꯣꯠ ꯑꯃꯈꯛꯄꯨꯗꯤ ꯈꯥꯛꯑꯝꯃꯦꯕꯀꯣ꯫ ꯑꯗꯨ ꯆꯥꯕ ꯍꯧꯔꯒꯦ꯫ ꯁꯤꯅ ꯌꯣꯡꯆꯥꯛ ꯃꯥꯟꯕꯤ ꯁꯤꯡꯖꯨ, ꯌꯣꯡꯆꯥꯛ ꯃꯄꯥꯟ ꯁꯤꯡꯖꯨ꯫ ꯑꯗ ꯁꯤ ꯏꯀꯥꯏꯊꯤꯕꯤꯁꯦ ꯀꯣꯠꯂꯒ ꯆꯥꯕ ꯍꯧꯔꯒꯦ꯫ ꯑꯩꯅ ꯑꯣꯛ ꯆꯥꯔꯤꯕ ꯋꯦꯗꯔꯁꯤꯁꯨꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔꯅꯦ꯫ ꯅꯣꯡ ꯖꯤ ꯆꯨꯕꯤ, ꯇꯨꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔꯗꯣ, ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯒ꯫ ꯑꯗꯨ ꯋꯦꯗꯔ ꯀꯩꯅꯣꯗꯨꯅ ꯗꯥꯎ ꯌꯥꯏ꯫ ꯍꯥꯎꯋꯦ ꯌꯣꯡꯆꯥꯛ ꯃꯥꯟꯕꯤ ꯁꯤꯡꯖꯨꯁꯦ꯫ ꯌꯣꯡꯆꯥꯛ ꯄꯥꯟ ꯍꯥꯏꯕ, ꯌꯣꯡꯆꯥꯛ ꯃꯥꯟꯕꯤ ꯍꯦꯛꯇ ꯍꯥꯏꯔꯦ꯫ ꯆꯤꯡꯁꯨ ꯑꯥꯏꯁ ꯂꯩꯔꯝꯅꯦ ꯅꯍꯥꯟꯁꯨ꯫
好。红豆你还得是豆味道，我要炸它不打。喂，没人做。哇，越吃不动了。
ꯍꯥꯎꯔꯦ ꯄꯦꯜꯂꯦ